ꯍꯧꯈꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯏꯉꯥ ꯊꯥꯒꯤ ꯅꯣꯡ ꯌꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯕꯔꯥꯛ ꯊꯣꯡ ꯃꯅꯥꯛꯇ ꯉꯁꯤ ꯑꯌꯨꯛ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯄꯟꯕ ꯊꯣꯛꯈ꯭ꯔꯦ꯫ ꯑꯄꯟꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯣꯛ ꯑꯄꯟꯒꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ꯫ ꯍꯧꯖꯤꯛ NHIDCLꯅ ꯂꯝꯕꯤ ꯑꯁꯤ ꯆꯠꯄ ꯌꯥꯅꯕ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯒꯤ ꯈꯨꯠꯌꯦꯛ ꯁꯥꯔꯒ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯅꯥꯔꯣꯟꯗ ꯖꯦꯅꯤꯝꯁꯇ ꯊꯕꯛ ꯍꯥꯞꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏ 3 ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯏꯝꯐꯥꯜ ꯏꯁꯅ ꯐꯥꯔꯦ꯫ ꯁ꯭ꯀꯦꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯆꯦꯟꯅꯔꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ ꯍꯥꯏꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SP ꯖꯣꯒꯦꯆꯟꯗ꯭ꯔ ꯍꯥꯎꯕꯤꯖꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯌꯨꯅꯥꯀꯣ ꯃꯩꯇ꯭ꯔꯝꯗ ꯍꯥꯡꯂꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯥꯅꯕ ꯆꯥꯛ ꯍꯦꯟꯁꯥꯡ ꯄꯨꯔꯛꯄꯗ ꯄꯨꯝꯂꯝꯕꯗꯒꯤ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯉꯁꯤ ꯑꯌꯨꯛꯀꯤꯁꯨ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤ ꯄꯣꯠꯂꯝꯁꯤꯡ ꯄꯥꯎ ꯑꯁꯤꯅ ꯐꯥꯏꯜ ꯇꯧꯕ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯃꯦꯠꯁꯤꯡꯅ ꯄꯨꯡ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯌꯧꯔꯛꯇ꯭ꯔꯕꯗꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝꯒꯤ ꯃꯈꯥꯗ ꯍꯥꯡꯂꯤꯕ ꯑꯁꯤꯗ ꯏꯟꯀ꯭ꯌꯨꯕꯦꯁꯟ ꯄꯦꯔꯠ ꯁꯨꯔꯕ ꯀꯌꯥ ꯑꯁꯤꯕꯨ ꯃꯔꯤ ꯂꯩꯅꯕ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯇꯦꯁꯠ ꯇꯧꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯖꯔꯒꯦ ꯍꯥꯏꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯤ꯫ TOMTVꯅ ꯑꯈꯟꯅꯅ ꯁꯟꯗꯣꯛꯈꯤꯕ ꯂꯥꯡꯒꯣꯜ ꯑꯌꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯄꯠꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯦꯁꯀꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤ ꯁꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯁꯦꯜ ꯑꯣꯏꯅ ꯑꯦꯀꯥꯎꯟꯗ ꯍꯥꯞꯅꯔꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯈ꯭ꯔꯦ ꯑꯃꯗꯤ ꯔꯥꯖꯦꯁꯀꯤ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯄꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯍꯧꯖꯤꯛ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯂꯥꯌꯦꯡꯕ ꯍꯧꯈ꯭ꯔꯦ꯫ ꯀꯥꯡꯆꯨꯞ ꯆꯤꯔꯨ ꯕꯞꯇꯤꯁꯠ ꯆꯔꯆꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯃꯐꯝꯁꯤꯡꯗꯒꯤ ꯍꯜꯂꯛꯂꯒ ꯀꯥꯡꯆꯨꯞ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯠꯂꯒ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯆꯥꯛꯂꯦꯟ ꯑꯃ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯑꯃꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅꯕꯁꯨ ꯊꯧꯅꯤꯈꯤ꯫